Ahmad London Sida Laiba Kangaisa Pun Kibam the Manipur Muslim Welfare Organization Nimaike Kai Kunbuchari Muslim Salam Tawzari Assalamu alaikum wa rahmatullahi wa barakatuhu wa maghfiratuhu Lakadoriba Zulai Tang Tarada Pangthokadoriba Faidaki Hena Chahi Sida Maitei Pangal Islam Lining Chatiba Maitei Pangal Lidai Chasing and Quran Naina Badun Thadu Numit Ikita Ikilumit Idul Adhagi Tham Numit Lapada Namasida Ladiba Islam Lining Chapa Maitei Pangal Lidai Chak Pai Kunukima from the Manipur Muslim Welfare Organization MMW Maike Diki Yai of the Pijari Kumai Harau Numit Asina Lapada Lamdam Sida Laminariba Puruk Chasing Barata Amagama Yakinariba Nusida Nabaki Subject Habamanba Yabamo Kayamo and Libasing Sisu Mami Sam Danamasum Punamakilaki Tapna Lakiduna Nukshinabili Pulama Chesinna Pulmangam Basu Minarasi Haidan MMW Maketi Pijari Kumai Harau Tasin Lapada Ekoi Masil Marata Awana Tarabatu Taraba Mampa Lejadraba Canal Lejadraba Yetim Sigima Pandasu Chapman Ming Aming Minaraga Koikima Mapum Fava Kumai Harau Numitado Minasi Amasum Kumai Harau Numitasi Kudum Sama Lauduna Ekoi Kanago Mamioi Amafawuna Hataba Nishagi Lamda Chaksinduna Drug John Banisasa Simba Amasum Ekoi Hattaba Lambi Chasinduna Chasin Taksinduna Ekoi Kumai Harau Su Pangthokpagi Wakhalon Ekoi Punama Thadok Minasi Kanago Mamafawuna Su Ekoi Drug Season Aduna Nisasa Sinduna Kumai Harau Asida Ekoi Saruk Yaba Yaroi Masi Ekoi Kudimak Timinasi Aduga Mapung Faba Mapuna Piba Allah na Piba Adum Laba Kudol Adum Laba Enam Ekoi Kudim na Harauna Lausi Aduga Iramdam Sida Laiba Kamut Jati Furuk Ekoi Kuding Maksu Nungsi Chanana Ipki Numit Asina Lakpada Mahausa Gumna Nungsi Chanana Bagi Asetwa Maria Tusi Hene Sesinba Sueresanu Masigum Bagumay Harau Thasina Lakpada Ekoi Punamakil Laktagi Ana Ayek Awa Ana Kuding Kusuma Pumana Kaitopi Ba Musum Tama Thambi Boeresanu Haiba to MMW Maike Dini Pijari Amasung Ekoi Kumai Harau Numit Asi Lakada Banamara Moiraga Maitei Pangal Lidai Sasingini Khadigi Hena Chauba Masum Mapung Faba Khadigi Hena Khauran Ngai Numini Numerasina Lakpada Ekoi Atukamati Harau Banungai Badusu Poksei Numerasiga Mari Lainana Ekoi MMW Maike Digi Hajaning Badi Kumai Harau Numerasi Ekoi Mama Gisahi Su Ekoi Pandemic Lakibana Marga Mapung Fana Sab Yabanam Kide and the pandemic Komthorpa Masum Pandemic Laitaba Amasum Ana Ayek Laitaba Lamdamam Ekwaga Mari Lainana Ekoi Kumai Harau Si Ekoi Fazana Mapung Fana Pangthong Magyapa Malayzai Maramaduna Kanagumba Amapavana Hai Riba Kumai Harau Si Punshi Riba Masum Kai Kunabi Utpi Boina Ban Jane Strike Amadi Tongan Toan Agitation Strike na Simba Tawidana Basu MMW Maike Digi Apil Tawzari Ekoi Numidasi Ekoi na Khorana Ngairaga Ekoi Function Nasi Idul Adha Si Ekoi Pangthok ni Bagi Apa Laibana Haijabani Atamna Kana Umama Dada Internationally Nungaitaba Laibagi Damakta Haijabana Sade Maramaduna Ekoi Ki Religion Ki Oiba Dharma Ki Oiba Amasum Islam Learning Chaliba Maitei Pangal Singoiba Kumai Harau Thas Ekoi Kudimang Charu Yaminasi Mapung Phana Aroi Bedagi Ahu Phawba Ahu Bedagi Roi Phawba Ekoi Punamak Sakta Minaraga Saruk Yaminaraga Kumai Harau Sida Bal Laitaba Jene Sang Laitaba Irang Laitaba Aduga Wathok Laitaba Lamda Mama Oihan Minarasi Haibado Mukahan Naimenduruni Maikei Pijari Punong Kuikai Punabuchari